ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯀꯩ ꯌꯥꯝ ꯁꯥꯖꯜꯂꯛꯑꯦ ꯂꯝꯕꯤ ꯁꯥꯝꯖꯜꯂꯛꯑꯦ ꯊꯣꯡ ꯌꯨꯝ ꯆꯤꯟ ꯍꯦꯟꯒꯠꯂꯛꯄ ꯕꯤꯜꯗꯤꯡ ꯌꯨꯝ ꯁꯥꯒꯠꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯩꯒꯥꯅꯤꯛꯀꯤ ꯃꯔꯣꯟꯗ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯔꯕꯟ ꯍꯤꯠ ꯑꯥꯏꯂꯦꯟ ꯍꯥꯏ ꯑꯗꯣ ꯃꯁꯤꯒꯤ ꯍꯤꯠ ꯑꯥꯏꯂꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯩꯅ ꯎꯠꯆꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯎꯠꯆꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯈꯪꯕꯒꯅꯤ ꯎ ꯋꯥ ꯂꯩꯕꯁꯤꯡ ꯃꯐꯝꯗꯗꯤ ꯈꯔ ꯈꯤꯇꯪ ꯃꯁꯤ ꯁꯥꯐꯩ ꯎ ꯋꯥꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏड ꯆꯨꯞꯁꯤꯟꯈꯤꯕ ꯃꯥꯒꯤ ꯁꯥꯏꯀꯜꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯃꯥꯅ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯆꯦꯛꯀꯤ ꯌꯨꯝꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯪꯀ꯭ꯔꯤꯠꯅ ꯑꯥꯔ ꯁꯤ ꯁꯤꯅ ꯁꯥꯕ ꯌꯨꯝ ꯌꯣꯠꯀꯤ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯃꯗꯨꯅ ꯍꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯂꯀꯥꯟꯗ ꯃꯥꯁꯦ ꯍꯤꯠꯁꯦ ꯃꯅꯨꯡꯗ ꯃꯥꯅ ꯆꯨꯞꯁꯜꯍꯧꯕꯁꯤ ꯉꯝꯃꯤ ꯑꯗꯣ ꯀꯣꯟ ꯅꯨꯡꯗꯥꯡꯒꯨꯝꯕ ꯑꯣꯏꯅ ꯃꯥ ꯊꯥꯗꯣꯔꯛꯄ ꯑꯃꯨꯛ ꯑꯁꯥꯕꯁꯦ ꯃꯅꯤꯟ ꯊꯥꯗꯣꯔꯛꯄꯅ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯥꯕꯁꯤ ꯍꯦꯟꯒꯠꯄ ꯌꯥꯝ ꯍꯦꯜꯂꯤ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁ ꯑꯦꯃꯤꯁꯟ ꯃꯌꯥꯝꯁꯦ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯑꯩꯈꯣꯏ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯞꯁꯜꯂꯒ ꯊꯝꯈꯤꯕ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯅꯤꯟ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯦ ꯏꯁꯤꯡ ꯊꯣꯛꯂꯛꯀꯅꯣꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯁꯥꯕ ꯍꯦꯟꯒꯅꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛ ꯃꯌꯥꯗ ꯂꯦꯞꯄꯤꯕ ꯁꯥꯒꯅꯤ ꯑꯗꯩ ꯏꯁꯤꯡ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯃꯌꯥꯗ ꯂꯦꯞꯄꯤꯕ ꯁꯥꯕ ꯍꯦꯟꯒꯅꯤ ꯑꯗꯨ ꯃꯅꯤꯟ ꯊꯣꯛꯂꯛꯄꯁꯤꯒ ꯂꯩꯕꯥꯛꯇꯤ ꯊꯣꯛꯂꯛꯄ ꯃꯅꯤꯟ ꯑꯗꯒꯤ ꯏꯁꯤꯡ ꯆꯨꯞꯁꯜꯍꯧꯕ ꯏꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯏꯁꯤꯡ ꯆꯥꯎꯊꯣꯛꯈ꯭ꯔꯒ ꯆꯨꯞꯁꯜꯍꯧꯕ ꯑꯩꯈꯣꯏꯅꯗꯤ ꯃꯤꯠ ꯇꯧꯕ ꯐꯪꯗꯕ ꯂꯩꯕꯥꯛ ꯆꯨꯞꯁꯜꯍꯧꯕ ꯃꯌꯥꯝꯁꯦ ꯃꯅꯤꯟꯁꯦ ꯍꯦꯜꯂꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯎꯊꯣꯛꯈ꯭ꯔꯒꯅ ꯍꯦꯟꯅ ꯁꯥꯕ ꯐꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯂꯩ ꯑꯗꯨꯝ ꯐꯥꯎꯕꯤꯒꯅꯤ ꯃꯁꯤ ꯏꯁꯪ ꯆꯥꯎꯔꯝꯗ꯭ꯔꯒꯗꯤ ꯈꯔ ꯑꯃꯨꯛ ꯈꯤꯇꯪ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯒꯠꯂꯛꯏꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯦꯛꯁ ꯑꯃ ꯂꯩ ꯍꯤꯠ ꯋꯦꯞ ꯏꯟꯗꯦꯛꯁ ꯍꯥꯏꯅꯀꯣ ꯃꯁꯤ ꯑꯁꯥꯕ ꯇꯦꯝꯄꯔꯦꯆꯔꯁꯨ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝ ꯐꯦꯛꯇꯔ ꯃꯌꯥꯝ ꯑꯃ ꯂꯧꯔꯀꯥꯟꯗ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤꯁꯤꯅ ꯌꯥꯝꯅ ꯊꯥꯖꯗꯅ 2.3 ꯗꯤꯒ꯭ꯔꯤ ꯁꯦꯟꯇꯤꯒ꯭ꯔꯦꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯁꯔꯨꯛ 10 ꯍꯦꯟꯅ ꯁꯥꯕ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯩꯈꯣꯏꯗ ꯑꯗꯣ ꯗꯦꯜꯂꯤꯒꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕꯁꯤ 0.2 ꯗꯤꯒ꯭ꯔꯤ ꯁꯦꯟꯇꯤꯒ꯭ꯔꯦꯗ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯌꯦꯡꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ 2.3ꯅꯤ ꯁꯤꯒꯤ ꯆꯥꯡꯁꯤ 11 ꯁꯔꯨꯛ 10 ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯁꯥꯕꯁꯤ ꯍꯦꯜꯂꯦꯕ ꯃꯁꯤ ꯑꯌꯥꯝꯕꯅꯁꯨ ꯑꯔꯨꯅꯥꯆꯜꯒ ꯃꯅꯤꯄꯨꯔꯒꯗ ꯎ ꯋꯥ ꯌꯥꯝ ꯀꯣꯛꯊꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯎꯃꯪꯁꯤꯡ ꯑꯁꯤ ꯆꯥꯗꯥ 50ꯗꯒꯤ ꯍꯦꯟꯅ ꯇꯥꯊꯔꯦ ꯑꯗꯨ ꯃꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃꯅꯤ ꯑꯗꯣ ꯎ ꯋꯥꯁꯦ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯁꯤꯡ ꯃꯅꯤꯟꯁꯤꯗ ꯄꯨꯔꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯤꯟ ꯍꯥꯎꯁꯁꯦ ꯄꯨꯔꯛꯑꯀꯥꯟꯗ ꯎ ꯋꯥꯁꯤꯡ ꯆꯨꯞꯁꯤꯟꯒꯗꯧꯕ ꯈꯣꯠꯀꯗꯧꯕꯁꯤ ꯎ ꯋꯥꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯩꯀꯪꯗ ꯂꯩꯔꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯃꯊꯛꯇ ꯆꯨꯞꯀꯗꯧꯕ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗ꯭ꯔꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯀꯜꯗ ꯃꯌꯥꯝ ꯃꯥꯒꯤ ꯕꯦꯂꯦꯟꯁꯁꯦ ꯋꯥꯇꯔ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗꯕ ꯏꯁꯤꯡ ꯃꯈꯥꯗ ꯂꯩꯕ ꯃꯊꯛꯇ ꯂꯩꯒꯗꯕ ꯂꯩꯅꯨꯡꯗ ꯂꯩꯒꯗꯕ ꯏꯁꯤꯡꯒꯤ ꯃꯥꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯣꯜꯂꯛꯄ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ 2.3ꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯍꯤꯠ ꯏꯟꯗꯦꯛꯁꯇ ꯑꯩꯈꯣꯏ ꯍꯥꯏꯒꯠꯂꯛꯏꯕꯁꯦ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏꯅꯤ